ꯅꯨꯡꯁꯤꯕꯤꯗꯨꯅ Islamic YouTube channel asibu like tawbiyu, subscribe tawbiyu, bell button nambiyu, nono thagalakpa khudimak khangnaidama amasung share tawbiyu. Manipur ki puwari da ahan boina Manipur ki ikoi ki mairoi amade sanaroi amana India gate ke horka na Manipur fawa khong na chatpa ki khongchat amakhat tongan no paujel kharaga loina purga chakadori ba khongchat asi da mapungoina ikoi ki khongchat asi da chakadori ba ikoi ki inau ikoi ki yungkhaibam nanao ni ikoi no ju unajari base yungkhaibam nanao ki flag of tawo ba India gate ki mamang mutta da ni ikoi no ju laijari base aduga yungkhaibam nanao da hangjaning ba wang kharadi yungkhaibam nanao na haiba khongchat asi Chorokna kilometer lising ani ke changa mukti distance ro khongchat ama India ge tagi na Manipur gi kangla fawa chakador ro khongchat asi chadabagi wakhalon asi kai dagi ko ki bano amasung chakki haibu wakhalon si kai dagi si lo ki si tarai ko khongchat ande masida samsan ande masida ande Manipur si imatik swat kare male basi kan makam berada haina si decision ni lo ki jadi khongchat asi haina paujen ani kan khongchat kasi Manipur dan tanda ko ni si sejida jadi ba nei si paujen amasung awala ni manahas sila isab isani pa kita na apa magani kada magani kan mangat na si kaman ba kada mo sa si kan si paujen si mayam hai ba khong chakadori ba khongchat asi da India gi karam ba staging power ga chakadori ba no kangla yodringi mamang sida masi Delhi mafam sida gi hojaraga UP Bihar West Bengal Assam Nagaland masi sing si hojaraga chachagadan okay yam nungai je mung thaka chari aduga loina haiba khongchat asida somda support to birakwa maru organizations thargi mi ban masi ai gi ke su thodo ban knowledge lai dai dare maramdi ai kawaya ai gi laikai dagi chakadoriba khongchat asida ngasi gi chakadoriba rally asida gi yungkhaibam narona chakki ana khalappadagi ngasi phawgi oirani phim sida karam ba organization singna gi nanauda gi mating pambirakpa pung thokpale ai yam gi long sport association ni sida player apna sanjari ngasi gi sarabasi kitang na theijaraga matam na theiraga ai ba ngasai gi season sing da miot binai amadi isali pa ta taw ni si gi pausen si